Manipur top channel gi maikei digi maroi bi ipausing miyamna thamjri aham center di yasinabada ahanba miyeng thamani lengak semanati tawgudaba sing sinnarakli haikiroi center na ahanba miyeng thamliba hausuk unariba maitei amasung koki furuki miyoi singi marakta punsindanaba amasung yasinaba purakhanbani anauba lengak semanati hari Bharatiya Janata Party BJP ga naknaba pawgi likhuna manahai Irangi saithing nanglib awang nungpuk state ki saruk ama oiriba Manipur da anauba lengak sem haibisi hauki basai ani hena irang thokpadigi punsinba yadana lairiba maite amasu kuki marakta yasinaba mapurakpa ngamlaba matungda state asida anauba lengak sem gi wafam nainaba yai BJP gi MLA thoksum Radesh Samna hauki basayolda governor unaruba matungda tholanglaga pawmisingda anauba lenga ama atubu matamna sem lagani hena phongdokiba lakibani Lengak siam na bagi damak MLA ni phuga mari na thaurang tawraga lairi haina phongdoki bani koki jau MLA singa city anauba lengak siam na bagi wapam asidagi lapna laikri New Delhi da lairiba BJP gi lusingba singna anauba lenga ama siam na center da wapam sing pukotki Iran sibu lakshin bai bisi center gi ahan miyeng thamli bani member humfu laiba assembly asi housing suspended animation da lairi bani Hauzi MLA ama laikhidraba matungda MLA yankhige mapalairi masigi manungda ruling gi MLA nifuga mari yauri bani Manipur president rule si hauki February thadagi hoduna thamlakhi bani amadi MLA singna lengak siamnaba akan mamongdo honari bani irang si hek horakpadagi punna sahi ani pharaklaba irang sida miyoi chani ga yankhai henwa laikhidri maitei singna Manipur gi apunbagi saktam kai henwi yaru haina phongdokhiba laikhibani hari Amarumdana tawgadaba singnarakli haikiroi hana haiduna lakhibagumna Manipur gi saktam kaheloi habigi thazaba Union Home Minister Amit Shah na pirakhibaga loinana Manipur santi purakna batawbiya bathabak sing sinnaraklabasu haujumakti haidokhiroi haina hanigi Chief Minister N Biren na phongdokri Manipur haujuk thokliba irangi matala Union Home Minister Amit Shah na korakpadigi haukibring thokaba numita New Delhi da satkiba Manipur gi hanagi Chief Minister N Biren amasu Manipur gi Rajya Sabha gi MP Loisema Sana Jawbana Home Minister Amit Shah gi tangkak anirak unaruraba matung ngarang nungthil Imphal halakre Union Home Minister unaba adu tawgadaba thabak thorom kya sinnarakli adu thabak sing adu haujumaki di haikiroi haina hanagi Chief Minister N Biren Delhi digi halaklaba Imphal gi Bir Tikendra International Airport ta pawmising da phongdorangki ngarang thil pung amaga minute 10 da Indigo flight ta N Biren amasum Loisema Sana Jawba punna Imphal gi Bir Tikendra International Airport ta thonaki airport ta pawmising na hangbo wangi pakompi raduna N Biren hai Union Home Minister na kaurakpadigi haukiba ningthokaba numita MP ningthau Loisema Sana Jawbaga loinana Delhi da sakhi Delhi da thungkiba numit adugi numidang pung 12 dagi ahing nongyai matung pung 12 ga makhai khara henba phawba Union Home Minister ga Manipur gi hauji oriba law and order yauna irangi matana kupna khanaki Union Home Minister na Manipur hauji thoklib irang asi yamna lumna lawduna irang asi gi horoisin proknabigi pekhatliba thabak thorom kya gi matangda ningthina khana naina khiyaiba wafam thamladuna irang asi gi matangda ground work oina tawgadaba thabak thorom khara gi thawda su Union Home Minister na sinnarakliba thabak thorom sing asi hana tawge khalamba thabak su yauri kari karamba thabak thorom sing sinnarakpagi habaduri haujumakti gi oina haikhiroi haba wafam makna phongdoki Haukibale papuko numiki nungthil pung ahunga minute 15 rom dagi horaga nungthil pung mariga makhairom phawwa makhatana Union Home Minister Amit Shah ga amuhana unakhi habu wafam phongdoklo dunam hangna hai ningthokaba numita ahanbu unaba duda Manipur gi hausi oidi pa phibam gi matangna marik sumu wafam Home Minister gi mafamda thamki irang amadi numit 10 gi bangi matang IDP singi hausik phawbada masa gi mayumda hanjin handuna sapsa patang dulaitaba phibamda purakpa ngamdana lairiba National Highway sing hangdokpa ngamdana lairiba miyamna free oina satok sintawba yadana lairibagi matangna marik sumba wafam sing Union Home Minister gi mafamda thamki Union Home Minister da thamliba wafam sing amamam ta oina puthoktuna khanaki haina palladuna thokliba irang asigi waroi singi damak state asida leiba tuan ba furupki lusingba singunaduna sentana paikhalliba thabak thoram sing khangalaki state asida mausagi nena taba phibam lakna ba tuan ba thabak thoram ka Union Home Minister na sathaduna lehuri thoklibi irang asi tarai na lobu sumrai irang asi gi matang na furupki akhuba miyeng ni yengduna wangang ba afaba oirakani thajideki Manipur gi apun migi saktam kariguma makhala matada soondana ba laiminari bi yolo proof singi lairi ba saktam sing
सोनदनबगी मातांग सेंटर पाइखलिब तोंगान तोंगान थबक थौरमसिंग खंगलखि अमदि मियामना निंगतमना लाइनबसु यूनियन होम मिनिस्टर अपील तौरकले हैब वाफम बिरेन फोंदुखि मांगनाय थेंगनरिबु वाथोकसिंग असिगी वरोइसिंगिदमक सिविल सोसाइटी ऑर्गेनाइजेशनसिंग एमएलए सिंग इमाइबेल सिंग क्लब ऑर्गेनाइजेशनसिंग माइरोय लुपसिंग अमत ओइना पुनसिंदुना खन्नब मथौ ताय अमदि अमत ओइना पुन थबक तौब तंगाइफदि इंडिया गवर्नमेंट मणिपुर की इरांग की वरुसन पुरक्तुना तंगदु लैताब पुरक्नबगी थबक पैखलपसु हौरे हैब वाफम फोंदोक्लदुना मांगनाय मियामना हिंसा याउदना यामना शांति ओइना डेमोक्रेटिक ओइबा मोंगदा हनबा लैतना पुन थबक संगसिमिनसी मणिपुर की अपुनबा सक्तम अमसुम ngamkhaida करिगुंबा अमता सोकलोय हैबसी इंडिया लेंगा की ओइना यामना नखै सेंगले हैबगी थाजबा यूनियन होम मिनिस्टर पिरकली थाजबा सी ममक्थकसु अदुमक पीदुना लाक्लबनी अखोइना तौगदबा थबकसिंगदा माय ओनसिंदुना यामना डेमोक्रेटिक ओइबा मोंगदा थबक तोक्सी स्टेट असिदा पॉपुलर गवर्नमेंट में थम्बगी मतंगदा पुखत्तुना खनखि हैब वाफम थमलदुना सेंटरनसु स्टेट असिदा पॉपुलर गवर्नमेंट में लेहन पामे दुबो मणिपुर की ओइरिबा फिबम असी येंगलगा हिरामसुगी मतंगदा अतेनबा मतमगी मनुंगदा खनगनी हैरखिबा हैब वाफम सुमांगना फोंदोखि इलीगल इमिग्रेंट की मतंगना हंदकता मांगना मणिपुर की गवर्नर अजय कुमार बालादा पिसिनकिबा सिरोलदु यूनियन होम मिनिस्टर ग उनबदसु पिसिलमखेब वाफम हानगी चीफ मिनिस्टर एन बेरेना फोंदोखि अमरोमदना सेनापति एसपी एडिशनल एसपी द कोऑपरेशन पीरोइदौरी सेनापति डिस्ट्रिक्ट की एसपी अमदी एडिशनल एसपी द कोऑपरेशन पीरोइ हैना सेनापति डिस्ट्रिक्ट स्टूडेंट एसोसिएशन सज्जाना फोंदोरखली सज्जाना थदोरक चिरोलमदा ऑफिसर अनी असी मखोइना चथखिबा का हेन थबकसिंग अदुगिदमक मखोइ अनीबु डिस्ट्रिक्ट असिदगी ट्रांसफर तौनबा मतम थाखिबदु मरी लेनबसिंगना थबकतो ओंथोरक्तबदगी वरेप लौरकपन हैरखली सत्साना लौरक्लिबा वरेबसिद मियामना मपुंग फाना सौगतपियु हाइबा वाफम थमलदुना डिस्ट्रिक्ट असिदा लैरिबा मियाम सिविल सोसाइटी ऑर्गेनाइजेशन अमदि लैरिबा स्टेक होल्डरसिंगना हाइरिबा ऑफिसर अनी असिगा लोइना बिगनु अमसु मखोइना तौबा थबकसिंगदा सरुक याबिगनु अमदि करिगुंबा हिरम अमतदा मतेंग पांगबिगनु हाइबा वाफम फोंदोक्ली मियामना संगसिनखिबा यामना डेमोक्रेटिक ओइबा खोंजंग डिस्ट्रिक्ट असिगी एसपी अमदि एडिशनल एसपी न सथरखिबा का हेनबा थबक थोरमसिंग अमदि लेंगाना हिरामसिगी मतंगना तुमिना लेसिनखिबा दुबो पेंडबा फोंदोक्तुना वरेबसि लौरकपने हाइबा वाफमसु सिरोल असिना फोंदोरखली सिरोल असिना हाइरिबो ऑफिसर अनी असिना डिस्ट्रिक्ट असिदा लैदुना अदुमक थबक तौबदगी डिस्ट्रिक्ट असिगी लॉ एंड ऑर्डर अकायबा लाक्पामदि मियामगी पुनसिदा सिंगनरकपसिंगदा सत्साना करिगुम हिरम अमतगा मरी लैनरोय ओइरिबा फिबम असिगी मतंगना सत्साना लौरकपा वरेपसिंगदा मियामना मपुंग फाना सौगतपियु हाइबा वाफमसु सिरोल असिना फोंदोरखली अमरोमदना कोकी एनपी मणिपुर यानिंगदबा फोंदोरखली कोकी एनपी मणिपुर की फेडरेटिंग यूनिट कोकी एनपी तेंगनौपाल नेशनल इन्वेस्टिगेशन एजेंसी एनआईए ना इंसर्जेंट ग्रुप यूफम यादबनी है फोंदोरखली कोकी एनपी मणिपुर की इन्फॉर्मेशन सेक्रेटरी की सिरोलमदा कोकी एनपी कोकी मियाम की ट्रेडिशनल सोशियो पॉलिटिकल इंस्टीट्यूशन एपेक्स गवर्निंग बॉडी लुप असी कोकी मियाम की खोलाव मोचिनबा कस्टमरी लो ngaknaba santi thamnagi panamda lingkhathibani asigumba lup asibu insurgent group amani haina NIA na phongdoklibasi daita yaudaba indigenous institution amabu mischaracterization tawbani manipur state leadership ki miyam makhara ko kizo miyamna existence ki crisis mayuk naduna lairiba matamnani kangluk ki thabak tawriba ko ki NP tenopal bo insurgent body amani haribasi yumpham yaudaba aranmani loidana ko ki miyam gi dignity मसुम resilience अमसुम self governance की मयुक्तनि हाइरि अमरमदना असेम कनंद तौरीब चार्जसिंग लौथोकपियु थासी की तरह की नुमिदांग उरिपोक्ता लैबा इबोटोनसना गर्ल्स हायर सेकेंडरी स्कूल मनाक्तगी फाखिबा अरामबाई टिंगोल की मरु ओइबा टेंगोलोय असेम कनन की मथक्ता तौरकलिबा चार्जसिंग लौथोकपिदुना माकपु कंडीशन मति याउदुना थदोकपिरौ हाइना इम्फाल ईस्ट डिस्ट्रिक्ट की लाइमनाई यूथ क्लब येरिपोक की प्रेसिडेंट थदोरकपा सिरोल अमना गवर्नर जय कुमार बाला की पुनिंग सिंगसिलकी सिरोल सिनहाई असेम कनन येरिपोक लाइमनाई खुंगंग द पोक्सबा मियनि मे हुमिंग लिसिंग अनिगा कुनगो हुमदोइदगी मणिपुर बु मसे ताना थुवाइना होनरखिबा मतमदा इमालेबा सुबु कन्नबगिदमक अरामबाई टिंगोल की असोबो थौदांग लौदुना लाखिबने हाइरि अमरुमदना ngara nungthil bisnupur district ki loktak ps na konba saroi khulen area da mobile internet sambasang lubana ani 8 unit 38 की टेंगोलोई सिंगना थेंगना होपदगी मतम साना कलगा मखोइगी अहलमन सिंगदा टेक्ता कायदना खुसिनखरे हारि आतोबा पावमना मणिपुर बीजेपी न लेंगाक सेमबा ngamdre दिल्ली दा काइथेल काबगुम कुछ सत्तुना लैरे सुतिन कुमार मणिपुर की मियाम
कन्बा ngamgadaba अनौब लेंगाम मथौ तारी CPI मणिपुर BJP लेंगाक सेंबा ngamdre masigi mahota Delhi da kaithel काबगुमना कोई चतुना लेरी हैदुना स्टेट असुगी मियाम कन्बा ngamgadaba अनौब लेंगाम मथौ तारी हैना CPI gi maru oiba lusingbu singi manungda ama oibata natana hanagi party asigi Manipur State Council gi secretary oiramba Laisharam Sutin Kumar na phongtokri hairibo wafam asing ngara nungtil Imphal gi Irabot bawanda pangthokpa pawgi mifamda magna pawmisingda phongtokibani El Sutin Kumar na makhatana hai ngarang aikoigi iramda Manipur si ngasi aikoigi iramda Manipur si hainingai leitana nongmonomugi khudong thinai oiba yamna sathiba awaba phibam ama mayokna duna lari leiba asigi apunbagi saktamda lamdam sida atat akham leitana thukliba wathok lanthok kaya ma hokiba kumja English singaniga kungo humdogi me humdigi oirakhiba sathiba phibam sina Manipur gi territorial integrity da asobo sinaba ma mayoknari loinana lamdam sida president rule gi makhada Mr. Miyam na awawa kaya mayunari. Punamak si BJP laingak sina laingak haitabadagi thuan mani. Kumsi gi Sirui Lili Festival 2025 ki paulau satpa paumising na tonglakpa Manipur State Transport ki bus Gwalta Abida Central Force na kamduna bus aduna Manipur thari badu muthatlu haibigi wahauda lamdam sida numinini supna bansataki. Maka tarakpada ising isaw na Manipur gi miyoy lak mga rom awaba mayunahan kiba amadi yung kay kaya ama ata thuan kibagi hausig pawa awaba koktri. Awaba sa king sigi marakta aramwai tinggol ki tenggoloy asim kanan yauna miyoy mga fazan kibagi mayukta numitarani kaurama banadasu amuk tensing kre. Asina singba thawdo kaya sigi marakta nga sidi miyam angak po pang nawari. Isaw bumayok nagadara kulunga ko phakibagi bumayok nagadara sin kuki narco terrorist kang busing na sa tharagli sa thiba thawong singbu mayok nagadara miyam na samam na hari. Amarom dana Mafam ani da thokpe accident da ani sire ahum sokri tuan mafam da thokpa lambi accident da miyoy ani sire ahum na aso apan nangkre ngarang nungthil Imphal East District ki manung sanba hengang police station na konba kaikol truck ama maning halakpada lambi da urum langduna hip lagaleramba sinmi ama takpadagi lekat na bangamduna laikidre thawdo odu kaikol da saba molama gi thabak suba sinmi aduna lambi da tumduna lairingai da laingoi tharuraga maning handuna thorakpa truck driver aduna uhauda badagi sinmi edu takhai banai laikhidraba sinmi edu masak maming khangdri thawdo osigi matang na hengang police na su moto ama lakhot kre hari amarom dana Thawal district ki Khongjom police station na konba National Highway 102 gi Uningkhong area da motorcycle amaga Santro car amaga thingzinabada motorcycle thorakhiba miyoy ama laikidri aduga hairiba motorcycle aduda tonglakhiba miyoy ani amadi Santro car thorakhiba driver sokpodigi hospital laikanakri thawdo osin tukaba numiki ayuk pung 13 nifurom taba matamna thokibani thawdo osida laikhidraba miyoy du lilong makhadigi MD Belal say kuntrang nitu apokpa Abdul Karim kawi gari masara tonglakhiba soklaba miyoy singaduna lilong singjau dagi MD Ziaul Haq say tarakatre amsum lilong makhadigi MD Awad say tarakatre ni thawdo osida soklaba sing hauzi Rasmi district da layengdi laikhidraba MD Belal gi haksang postmortem examination toraba matung police na imung munung na sinakre harin su paus ta makata na su phungdorakli tentang na lusilak poina to papaw manamo Loshilak po na to papam chu changpur lau singu bagi awareness pangthokri lebak sin bathungna sathariba pre kharif campaign gi manungsa na Ministry of Agriculture and Farmers Welfare gi makhara paikhaliba Biksit Krishi Sanklap Abhiyan BKS 2025 na lawmi sing sauna mating pangliba masum lawmi sing gi senthok lambi du khumang soksina bagi thawrang loinana Krishi Bigyan Kendra Changpur singthanengai oiba awareness amasum outreach program among ngarang pangthokri haina ICAR KBK Changpur gi senior scientist cum head Manoj Kumar Pandey gi sirol mana phongdorakli hari sirol sun makha tara dun haribana CAR Krishi Bigyan Kendra Changpur na Biksit Krishi Sanklap Abhiyan gi district Nodal Officer Oriba Senior Scientist cum Head Dr. Manoj Kumar Pandey gi mi makhara satakiba awareness amasum outreach program asina laibak sigi lomi singda scientific oiba low season hena sathok puthok pangamlagani haidena su paus na makhata na phongdorakli aduga hauziki oina di myam pausi tentakna myam na sumna thamjaramgi amasum makhata ba anoba update myam punanga minagi sena channel sigi mai kai deki su myagi mafam makhata na thamjari hena
सिने पाउसना मखा ताना थमजरी।